Bisnupur District ki Fogakchau Ikhai Police Station na konba Kwakta Pangal Lamkhai da leiba Anita Standard High School dagi miyoi ama brown sugar ni chingnaba potlam kilogram amaga gram kharaga konana fagatle haina Manipur gi nungtigi fongba pauchi amana achum aran khangdana pau fongduna school gi mingchat thian naba honare haina Anita Standard High School Kwakta gi Maheiroi sing na ngasi Kwakta Bazar area da Wakat Khongchat Chatkhre school adudagi hauraga Kwakta Bazar area da Maheiroi singna play card kaya paiduna Wakat Khongchat chatlaba matungda school aduda panthungfam oiraduna loisinki loinana school mamangda matam kuina Maheiroi singna pareng leptuna Wakat Khongjang changsinki Anita Standard High School Kwakta gi Vice Principal Sapam Rezamani na fongdorakibada matam kuina afaba Maheiroi kaya puthoktuna lakliba school asidagi drug fare haina lana pau fongduna school gi mingchat thinaba hotnaba yaningde thokliba thodok aduga school asigasu mari amata lainade maramasina matungda pau fongbada achum aran thidok pau fongbiyu aduga lana pau fong libasna miyam khangna print amadi electronics media singda lale haina sengdok kadabani natrabadi logi mateng lauduna defamation suit tawgani haiki front page da brown sugar amadi wy phagale haina thonglakiba sida ngarang date 6 2025 asida Khongchat kai police station osigi timna amasung 19 garwan combine tawraga truck phabagi matangda school gya mari leinaba asi thamoi sokna condemn tawi school asigi student singda truck ki mami tahanbagi thong ase yaningde aduna maram oiraga pau khongbu matamda khara munna yenglaga khanthabiraga phongbinaba khanganjari loina asigumba khongpham ama soiba matamda school asigi punamak matam sangna hawga charikliba asigumba school ase defame tawbagi mowong mathawong ase pamjade staff singna print media amadi electronic media da ngasimak sengdokpiu karigumba sengdokpidaba taragadi ain gi oiba mateng lawraga defamation sub tawjagani haina khanganjari